Image walk the main tabri basung yumnam Anuradha de Bine Konan Kurumzari. Housing Maroiba Pauda Deep Tech and Engineering Excellence Driving India's Ticket Haibathimda Yakani Palak Suba Engineers Day Torumbang Tokre. Madras High Court ki Justice M. Sundar Manipur High Court ke Tara Suba Chief Justice Oinangasi Wasar Lawkre. Numi humni Satagada Likona Madi Lighting a Polam Sing Sem Sabage Training Program Wasidage Hodokre. Luinana Walk Up Amendment Act 2025 State Onaba Supreme Court Order Tokre. House of Powers and Bizari. Malangi Mipung Kudimana Tonariba Tabak Kudimak Nomadi Aina Mos Sinduna. Taukigadra Hybigating Never Adu Sauna Lady Hanya Triple IT Manipugi Register Dr. Kisorzit Nomai Kapamna Pungdokre. Wapoma Singasi Institute of Engineering India Manipur State Center Sinduna Deep Tech and Engineering Excellence Driving India's Teketa Haibathimda Yankani Palak Suba Engineers Dege Thorampa Ama All Ambulance da Labor Hotel Imoleski Mini Holder Pang Tokiba Thorampa Duka Marilena Pungdokibani Tharamatuda Triple IT Manipugi Register Dr. Kisorzit Nomai Kapam Nilit Infalgi Assistant Professor Dr. Usam Sanjota Chanu IEI Manipur State Center Ge Chairman Engineer Loktombam Somikanta FIE Amazong IEI Manipur State Center Ge Secretary Dr. Subha Chandra Toksomda Matang Sena Guest President Amade Roina Sarugya Kibagalunana Jamaga Humpumari Suba Bharar Ratna Moksagundam Bisbes Varayagi Mapokumanda Thoram Pangtuktuna Laikidabagi Poto the Laisu Katana Kaikamna Woodke. Taramaduga Mari Lenana, Dr. Kisorzit Nomikapam Namaka Taraduna High, AI na Malemgi Mipung Kudimangna, Suna, Nomnariba Tabag Kudimage, Matanga Tiduna, Mato Karamna Sugane Haiba Kaya, Mayek Sengna, Kangali, Adamonama, AI Hariba Ase Equinangasi, Narang Kaktada. Toropogum Uriba Adunate, Lisang Machamapa Yankaike, Mamang the Hoduna AI Asi Chanaba Horake. Luinana AI na Ngasi Laurak Riba Tautang Ase Kamiamna Apabatabak, Tauribra Natraga, Pataba Tabak Tauribra, Haibado Equina Kumna, Yangsan Mamatai, AI Nangasi Tauriba, Taudanka Ase Adukimatik Sawi, Dr. Ramana Anaba Mioi Amada, Tagadaba Hidak Langtaka Adufauba, Anaba Amana. AI gi mating dage kharam makai de khangba ngamlakliba asina AI miyam na pamna season bagum tawrakle amade kanagumba leibaka amaga lan tangna ba matamda reporter season na ba kanna hona raglaba so robot aduge manungda AI ge sarukhara yawba asina robot ka miyoiba aikhoige ge marakta kenagadriba ase robot de miyoiba da yawba minungsi sentiment yawde robot saba matamda minungsi senba ngamba sentiment adu yorum nabadi lant matamda robot season ba yaroi hanya sopongdoke ya action ba da kupam ni singli da special se chin ba yar aneba adu ye akhoi na kai dore nano technology ka na sina ta yo khodu adu ga hayeng amu sai gi lan ji loire ai cure loire ha kan dai gi kumang da kai dong phone gi kumang gi makun ngai ji yam law puni ni no de tar adai nong phone gi adu ne khoi na sai gi nano technology da lai ba concept sing Impanius ke Kedrigao Kendroge Manung the Leba Kedrigao Awang Laika Irin Durenta Dorbanda Ahumluk Soba Oina Karibase Kendroge MLA Amadilangang Thosa Dabadikini Haina MBCC Ge Sport Salgi Chairman Wahing Bamba Roje de Allies Bulena Pondokre Ngarang Numidang Hanna Kai Kiba Mapamda Omluk Suba Oina Torbanda Kai Kraba Mapamba Aduda Paumisunga Unabada Rosena Makata Kibada Torbanda Kaiba Haibase Omra Kaiba Fauba Torbanda Kaibadegi Awaba Nanglaba Miyuishingda
चेंग खरा हवाई खरा पीरगा मिनुंगसे साउबा सादुना बोट के खुदुंग साउबा लौबा यानाबा लांगथाकपने हाइना लौदबा ngamde वाटर रिसोर्सेस डिपार्टमेंट सुई इसेंग चौरकपगे चांग ओंदुना लेबगे मथकता इचाउ थोरकपदा यामना तोइना काइगनबा मफमदे मरु एबा मियग थमदुना संजनबगे थबक पाइखपम थोई तोरबांदा काइबसिना मरम्बो ओइरका कोंगबा तुरेंगे नोंपोंगलोमदा लेरिबा लेकाय अयंबा था अमगी चांगदा इसिंग सेंथोपा ngamdana लेगदरिबने मियामना वारिबसिगे मतुंगदा थोक्तनबा होनबियो इसागे थौदांग लेथोक्लगा लेबिगन हाइना मखा ताखि होंदोक्सगी एसे नंगौतन थुमजनग्राबनी सिदगी थुमबलो सलकपसिना होजि कोंगपान खाइदेम लेकाय लेरिबा थौबांगोंग सब लेकाय लोइनमक नुमित 15 दगी तादना नुमित 19 गी मथकता थामयादा इसिंगसे थुमजलगा लेदुइनेबा सिदैसिदा तसेंगना हारिबा इलेक्टेड ओइरेबा माइखोइना चेंग हवाई खरा येलगा तिलौ खरा येलगा आइगी इथौ तौरेना खनबा तारगदि मदु यामना रेस्पोंसिबल यावदबा मी मना खनगदबा वाखननेबा हौकिबा नुमि खरनी असिदा मणिपुर के मफम्पा अयामबदा नोंग लेप्तना सुरकिबा असिना मरम ओरगा स्टेट असिगे मरुइबा तुरेन सिंगी इमाय का हेना वांखलपदिगे इथाइ गेट मक ngarang numidang pung taraka minin nifu manga dage barriers asige thong punama hangdokre NISP sige makada leidiba ithai barriers ke get manga mak loina hangdoklabasu ngase ayuktege isinge imaidi makhatana leptana hengalak leptre ithai barriers asige isinge imai asi ngase ayukta leiramba sangdage khara khara leptana hengalapana hauzik leidiba ithai barriers ke isinge imai asi sea level dage upper stream da 769.95 amade down stream dana 769.95 the lady damge mathak amade makage isinge imai achi sab manaba thak the laikre haide ising leptana henglapa asina ithai damgi mathakta leiriba yumsingge ising thumsinba yaurakpa yabagi phibamda leirakpadige potchai thangtongna ba kya yaunare ithai wapokpi nongmai khongka amadi atai mafam kya da ngayok pham kya pathopa yaunare makata nei ithai damgi makha thangba lomda su ising leptana henglapana manipur turengi mapanda Chanariba lambi paringda isangka patorakpa manipur turengi longnam banda patokpa kya yaubdagi miam thongnaraktuna ising thingbagi thabaka akan mamongda sathanare Nagalamramda Sugune Assembly Kendroge Manung Channa Leba Wango Jiteka Angom Blaikada Manipur Turenge Longnambana Pathorakpadege ising Chanslakiba Aduna Yungkai Kya ising Tumsingadaba Kya dege Amangata Tholangwadaba Adu Miamna Yamna Kana Honabadege ising Thingba Ngamkre Hairi Haukiba numin nini humni asida state asige mafam kyada akanba nong subana marampo oraga lamdamba asige achoba turen jauna turen singe imai khudong tiningai oiba mongda wangkhana sele irin turenta patharak padege khetrigaw ge mafam sing yauna mafam kya isauge awaba mayaunare ngase ayuga anganba pungka mari rom tarakpada khetrigaw awang laikai irin turen ge imai patharak padege mafam adom ge yum leseng mari rompi isauge awaba mayaunare amangata thopaga loinana isauna sol labal sing saphagadaba mafam singda thangdongna khrei Hairiba mafam sing ngarangka numiyungba matungponga anirong tarakpadagi kudong tirakani haina tingnabaga loinana mafamba asida miyamba changtuna samjin sajanba horakibani adubo dolai thabi damgi thongka manga mak isingka phadorakpana marampo oiraga imagi phibam ka hena wangkhalakpadagi pathorakpani hairi Kedrigaw irin turenta pathorakpa asina marambo oiraga wangkai sabalaikai Thambal khongna chingba mafam kya su ising na thumjan ba hokre isauge awaba mayongnariba asige matangda kendri asige MLA Nuranda Hasanna MSTV da phongdorakpada haiba mafam asi tahi asida homlag khudong thiba thokraba mafam pa amakangni masige matangda governor yauna mari lainaba department ta
hakthengna amadi cheronta oinasu tha marige mamangda turente imai wangkhalakpada khudongthiba soidana thokani aduna ngalingaida samsimbinaba haizakibasu laikre adubo khudongthiba tolakpa matamda PR ge governor lai haiba miyamba khanglagasu kendra ge MLA amma oirubana taina phampo oire MLA ama heka oirapadage hauraga kedrigaw kendra ge iren turenge paring kilometer kunar sangba asida khudong thinengai oiba mafam tare lairiba asi budgeta ahenba sempham hapiduna semsinaba matam chana tangnaduna lakhibani loinana ahanba itau thopa matam aduda governor na chialauduna governor and council ge mephamda adugamba itau ka amuhanna thohandanaba tabak lokhale haikeba adu irella amade kongbaturen ge yaudrabara aduna thogleba miyam ge awab sengka asige daita ase state asige governor na pofam thoi loinana tangai phadaba matamda reserve forest kanbaga miyabage punse kanbaga kanane hena maru oibage haiba aduso forest department na khanbiyo maram asina lenganga japsaba thabak seng thabak sta onthobiyo phongdokhe sangaga hairiba se atu matamda ngasi numita dingai gasanga tingai mamangda sing pathoi se thingjal hoba taraga de susoyona safagani am sai gi mekede ga dai gi mekede ge tawbe aba bangbe aba adagi pige daba cooperation loina mak extend tawjari amade punna tuminaraga localities ai thangkatana tawu mapum phabu oidabnina department na proactive role lawraga yamna quick response to haningi ai bofum sai thamjari Kibanami karani asida nong leptana sukibana manampo oiraga ngarang nong tenta wangseng turengi ising imai wangkalaktuna turenta kairakpadagi wangseng e mapam gyada amadi wangseng kodompo pe sport complex rally camp tai ising thumsalaktuna miyamna ising isauge awaba mayongna ki ising isauge pawase heka phangbaga Thawan district deputy commissioner Hanna Kamaina Luchingba maki staff singa loinana matam sana lakbidana wangseng kodompo pe sport complex rally camp ta IDP singna thengnariba isauge awaba sing hakthengna yang sangke loinana mahake miyang makada JCB ani sizinaduna numidang athengba phawba rally camp asage akoibada leiba iram nala sing kothok sengduktuna isinga thumsang lamba mafam singa athubada kannaba ising chithopage thabakanna chathabiduna IDP singe awaba kohan biramba asage magta wangsing kodopope sport complex rally camp committee na IDP singe mohos sinjiduna Thawan district deputy commissioner Hana Kamai amade maki staff singa loinana ising chauge awabada matenga pangbiba lakpikeba Indian Red Cross Society Thobal branch ge thongmi singbo haininga letana thagapa phongdoraklei Thawan district ke Wangseng Tentha Assembly constituency ge manung sanba karimbe kho khunganga phautuna cheleba nongdambi turengi imai mafam kya da pathoktuna lambi yumba amade lawgya ising thumjangkhre nongdambi turengi isingka pathorakpana marambo oiraga karimbi kho khungange lambi ge ayamba sarksang ising thumjangkhre yum kya maramsu isingka chauduna satuk sasina chauna kaiba pire school bench singka sanglapa yadabana angang sang school kana khidre karimbi khok ikop ning thoge laibong yauna yum kya thumba amadi lambida isingka ten batan atana karimbi khok turenta wangbagi yup singso ising thumsan magaloinana part lokonsu ipakasap manakre amaramda Thawan district ke manung chamba Thobal Hauka Thobal Leisang Them Thobal Wangkem Thobal Phodel na chingba maphamda ichauna sauna amang ata thongkre district administration Thawan SDO Thobal Indian Red Cross Society Thobal district branch amadi fire service Thobal ga punna khusamna duna miyo ke age punsi kankhiba loinana awa ana taraba singda mateng pangkhi Madras High Court के Justice M Sundar Manipur High Court के तरह सुबह से Justice ओइना ngase wasag laukhre Raj Bhavan के दरबार हॉल दा पांगथोपा wasag lobage थरमपा अदु मणिपुर के गवर्नर अजय कुमार भलाना पांगथोके wasag lobage थरमपा अदुदा High Court of Manipur के Judges Singh Chief Secretary Security Advisor DCP Abale Singh amadi lenga ki makok thongba karmachari kyasu sarugya khibagaloinana nauna Chief Justice oina wasag laukraba M Sundar bo miyamna haraute amna opagaloinana sakhangna ki
M. Sundargi hek mamangda Justice Kampaya Somasekarna Manipur High Court Case of Justice Oina Thamarirom Thabak Puramke Mahaka Sahi Asigi Megi Tang Kunitoida Sub Justice Oina Wasak Lokibani Maki Matampa Ngarang Loikibaka Loinana Chief Justice OP Indiana Madras High Court Ke Justice M. Sundarbo Manipur High Court Case of Justice Oina Hablakibani Panbayabadi Hausik Manipur High Court Ke Oina Legadaba Judge Asi Mangani Adubu Chief Justice Yauna Judge Ahum Kaktana Kesinka Pairi Hiramasaga Mari Lenana High Court Bar Association Manipur Center Ge Mari Lainaba Singda Hangduna Ladiba Judge Happy Bagaloinana pending cases listen Turke Matakta Ladiba Asi Kumang Chausinaba Ahenba Judges Ani Amaga Happy Naba Hainesutak Sankebale Krabani Loinana Lamda Masada Togleba Irang Asige Manunga Azida Manipur High Court Case of Justice Kapaya Somasekar Yauna Sinkiba Just Mari Suri DFO Chandina Sintuna Ramp Rising and Accelerating MSME Performance Scheme Makada Aikuigi Mamangai Diki Lezrapa Likonta Amati Lighting Polam Sing Sembasabaki Matanga Numate Hopni Jatagadaba Training Program Pa Ama Ngasi Chandingi Panchaida Labor Maha Area Sib Association Ge Hold Haudo Cray Ngasige Training Haudo Pagetaramda Dr. N. Munan Maitei DFO Chanden Dr. B.D. Thumdal Anand Rete Prince United College Sandenda Amadi Mrs. W.S. Zaisila Anal Chip Trainana Dasta Panke Trainee Punna Nipu Humdoina Saruki Yadun Haudokeba Program Gamari Ledana Dr. N. Munan Maite DFO Chandina Haikebada Aikuina Koktagi Konga Fauda Sizaba Jewelry Amadi Ornament Singa Asina Miyobiki Hasange Tongan Ba Saruk Singbo Masak Tagli Makoi Singasi Mitki Pazana Bakak Nati Masina Zati Amagi Lotuna Ladiba Chanabi Singbo Samasa Sida Pongdogle Aikuigi Ariba Likonta Amadi Lightingi Pulam Singa Asana Haukraba Zati Duki Chanabi Singbo Langla Amagum Lengduna Punduna Lagi Amadi Tungi Mironda Amoka Makoina Sinarang Wadoribani Maramasina Aikoina Mamangai Deki Lezarapa Likonta Amadi Lightingi Pulam Singa Asibo Yokatpa Havasi Tangai Padaba Ama Oire Haike Dr. B.D. Thumdal Rete Principal United College Sandena Haikebada Ngasi Training Asi Hausake Matamda Yamna Maltarkar Oire Aikoina Isage culture tradition bo Ngaksagadabani Masida Migi Matingni Beyaroi Asumna Aikoigi Mausadagi Lezarakpa Likonta Amadi Lightingi Pulam Singe Matangda Akanga Aihe Sing Tanatuna Makoina Ngasi Piriba Training Asage Kudong Saba Lomina Se Haina Dr. B.D. Thumdalna Training Singda Apple Doke Ziribam District Asagedamag Manipur State Ke Inara MP Oidiba Dr. Angam Sabimol Akoisamna Ziribam District Asagi Ana Layengda Karadang Orabaso Matenga Pangnaba Haiduna Indian Red Cross Society IRCS Manipur Ki Kutangda Indian Red Cross Society IRCS Ziribam District Da Kusanarapa Ambulance Ama Ngasi Haunabi Matungina Indian Red Cross Society IRCS Ziribam District President Su Oidiba Aduga Ziribam District Deputy Commissioner Krishna Kumar IAS na Haunabi Matungina DC Ziribam ke complex ta IRCS ke ambulance service taunaba haudokre ngasidage IRCS ke ambulance service taunaba haudopa tharampa aduda ADC Ziribam TS Manoranjan Singh MCS CMO Ziribam Dr. Vinay Prasad Sahu IRCS Ziribam ke Chairman IS Rajan Kumar Singh Amadi IRCS Ziribam member Singh Saruya ke ngasi haudopagi matangda Indian Red Cross Society IRCS Ziribam ke General Secretary L Jaminikanta Singh na phondor ke bada ngasi Inner MP Dr. Angam Sabimola Akoijamna Ziribam District ke Tangai Phadaba Leibaga Loinana ambulance asi Mahake Kutangdagi Manipur ge Oina Pibada Ziribam District Branch Red Cross Society Asigisu Mahana Amapirakpa
Masigidamakta Honorable Serbo Red Cross Society Jiribam District Branch ke Maikaidagi Thagachari Loinana Ngasidagi launching Toba Numit Asigamari Lainana Ngasidagi Red Cross Society Jiribam District Branch na Miamgi Awana Madi disaster da road accident chingba Kiada Matauktaba ambulance Aikuina pre of service Taunaba ready da Laisari Haina Mahana Haiki. World Bank na support of Ministry of MSME ge Central Sector Scheme Pama Oriba Rising and Accelerating MSME Performance Ramke Makada Udyam Registration Drive Ama Winamda Labor Usak Kangdabi Community Hall da Ngasipang Tokre. Tarampa Asi Implementing Agency Oriba Directorate of Trade, Commerce and Industries, Government of Manipur State Northern Agency Oriba Manipur Industry and Development Corporation Limited Manitko Amadi, General Manager District Industry Center Manipur na Kusamna Sindona Pangtopani. Taramaduda Oinam Municipal Council ge ex Councillor S Premkumar DIC Bisnupur ge General Manager Ais Karuna Zoishana Ritrike Managing Director Waizukumana Tuba Mitunglen Oina Sergaki. Taramaduka Marilenana DIC Bisnupugi General Manager Ais Karunana Pondor Kibada Hausaki Matamda Business Amatobada with registration Tautaba Yaraktre Isagi Saktakse Oina Adar Pibagompo Udyam Restoration Asi Tangaipade Loinana Legangna Piriba Kudung Sabasenk Lowa Yagadoripani Maramasina Legangna Piriba Skim Singi Kudung Sabasenk Loduna Hena Sakapa Bisnupur District Ama Oheles. Manipur dasu National Education Policy 2020 ase mapungphana implement tawrakpa matamda lamdam asige Thaina ahal singna chanaramba manamasingge ana layeng manamasing singdege semba machu singna phi machu sanglamba asina mipan tangtana pangthok lamba polam sing asige mari lainab singna syllabus da yahonba tangai phade haina National Research Center ge President Thongampa asina phondokre Wapama Singasi National Research Center NRC Manipur ge Kuntrarak Suba Mapokuman ge Tharam Pangtho ke Bagaloinana Nomage Oiba NAP 2020 issue and challenges in Manipur ge Madangda academic discourse ke Thaurampa Pangtho kiba aduga Marilainana Phondo kibani Kansibuda Loiba Naurem Chanazawa Public Literally Hall the Pangtho kiba Tharampa aduda Manipur University ge Department of History ge Retired Professor and Zoikumar Danamanchari University ge Hanege Vice Chancellor Professor and Rasmohan MU ge Department of Anthropology ge Professor W Nabakuma University Asima ke MEMS Department ke Professor CIC Ibohal Maitei MB College ge General Secretary Assistant Professor Dr. and Somendro SCERT Manipur ge Director A Romand Amadi NRC Manipur ge President Thongam Azina Tongam Bahiram Kya Wangang Kibagaloinana NRC Manipur ge Thawai Kya Pubiramba Laikidaba Singe Podo the Leishu Katuna Ikaikum Nabasodke. Tharamaduga Marilainana NRC Manipur ge President Thongama Azina Makataraduna High NAP 2020 ase mapung phana chanaba honaba matamda mathau taribasi infrastructure takpi tambigadaba oza singda pigadaba training sing yauna mapung phana lehenduna lamdam asida thogliba isu kya asina chauna saitheng ke piriba mahiroi singda apaba makalge education da phangan batangai phade haibage wakhalonda NRC ge Kuntra Suba Foundation Day numid asida sigumba NAP 2020 ge matangda academic discourse ase pangthokpane NRC na so kunai ama kanbada larik laishugi manganda phangdabiya de haiba pandamda linkhatuna ngasi phawba mehru shinge computer course kaya lemna tambiba exam kaya ge coaching piba amadi isu kaya ga mari lenaba larik taramanga putokre haiki All India Mahila Congress ki Nipumathorak Suba Foundation Day ngasi India Pombada Pangthona Bolong Kaksing District Mahila Congress na Sinduna Block Congress Committee Kaksing ge office ta haraute amna pangthokre ngasi ge Tharambadu District Mahila Congress Committee ge President M Inakumi Devi na preside tawke loinana Sugno Hianglam amade Kaksing Block
महिला सिंगे प्रेसिडेंट सिंह बीसीसी कक्सिंग के प्रेसिडेंट कक्सिंग अमदी हियांगलम बीसीसी के मेंबर सिंह अतै मियो क्यासु सरुग्याखी ngasi thorong manung chana kaksa municipal council gi nupi councillor ahum haibade m memsa m uma amade m ina khunbi busu ikai khumna ba utpagaloina na pungning thogat ki Narendra Modi Laibak Amani Prime Minister Amo Oina Manipur Lakpan Nate double engine to Oidiba BJP ke MLA Singh Sangdaina Balakpani BJP na Manipur Thugai Gatra Haibagi Mi Paiba Pokle Haina Senior Congress Leader Okram Zoina Pondorakle Wapoma Singh se Congress Babanda Pangtopa Pongmi Singh Unaba Amata Pondo Kibani Pongmi Singh Unaba Aduda Ozoina Makatara Duna Hai Prime Minister Narendra Modi ke Manipur Khongsak Lamdam Asige Oibatangdu Leitaba Purakpagi Lakpa Oramdre BJP MLA Singh Marakta Lainariba Adu Sangdainaba Lakpa Oina Miamna Lauki Aduma Prime Minister Amo Ina Lamdamba Asigi Yapanaba Torambagi Mahod BJP Manungi Oiba Sangdainaba Lakpa Mong Thawonga Ase Lamdam Asigi Oina Laibak Thibani BJP Manungi Oiba Nungainadaba Sangdainaba Lakpa Adumangna Opposition da Party Yauna Lamdam Asigi CSO Singh Puna Baton Tawduna Wari Chanadri Bane Amaramda Manipurda Thoklibai Iranka Asida Lamdampa Asigi BJP Masenta Kanapatiki Tholakpane Masimangna BJP Dagi Karakpa MLA na Tokhaiba Lebaka Ama Tanbada BJP na Lusingba Lenganga Karisu Haidribane Haraduna Prime Minister Narendra Modi na Manipurda Laklamba Uke Singhi Oiba demand Marik Jumna Thamki Adumakpo Lemoriba MLA Manipur Gidamakta Karamba Wapamp Prime Minister da Thamki Bal Leide Haiba Wahangso Hanglaki Later mayam the masiki awa ngi Prime Minister ase boina Prime Minister yoina BJP double edit bokai gi mera patola natara jab jab Manipur balagi awa masi bokno Prime Minister yoina amukha legbi ro welcome to raise mind from there. Thika Tobagi Monda Laglamba Prime Minister Narendra Modi ge Khongsak Lamdamba Asige Mama Oibe Amatana Yaning De Iramdamba Asana Santri Ledrabada Piramlipa Peke Sinka Aduna Karikana Gani Haina Sanura Marup Manipur People's Party ge President Ningthozampo Ongbi Menekana Pondorakle Wapoma Singh Asi Sanura Marup Manipur People's Party na Sinduna Apabalenga ka Ama Lehan Bada Lehanaba Honabada Nupi Singna Logadaba Taudanka Highway Hidamda Pangtokiba Nomagyo Aba Public Discourse Amaga Marilena Pondo Kibani Statusigi Tongan Tongamba Mapamba Keadiki Lakpa Nupi Oibi Kiana Sarugi Yaduna Pangtokiba Toramba Aduda Ningthozambo Ongbi Menekana Makatara Duna Haukiba Tarik Taramdoida Yamna Chamam Naba Monka Amada State Asida Lamlankiba Prime Minister Ge Kongsatna Ani Tongna Piramliba Pekes Ase Karamba Pekes Kupino Haibadu Kanapam Tui India Lengana Drama Tauduna Sasinaba Pekes Amaga Loinana Tika Taubagompa Laglamba Kongsadadu Lamdamasagi Mama Oibi Amatana Yaning De Haibasi Mama Oibi Singna Pirakiba PAODAM Singna Mayek Singna Takle Haiki Masida Natana Laglam Liba Kongsat Aduna IDP Singh Amati Ngasi Charangna Changnaba Yadana Ladyba Singh Asigi Maramda Kari Amata Pankidaba Aduna Lamda Masida Santi Leitrabada Piramliba Peke Singh Aduki Kanaba Asikarino Politician Singna Asina Iramdampa Manipur Thikapur Onthogle Asigum Laba Singh Asina Marampo Iraka Iramdampa Asida Apabalenga ka Ama Lehenaba Honabada Nupi Singna Logadaba Thaudang Singh Kananainaba Mipampa Asi Pangtokpane Amadi Mama Oibi Singbo Karamba Pampa Pauba Kakat Minaba Yai Haibadu Kaminanaba Honabane Haiba Wapam Sing Pondoke Tabagidi Tasingna ay Yamna Haizabudi Namjadre Tawadabu Akoigi Manipur People's Party ki Sanuragi Oina Lejariba Akoi Singnadi Nubi Singse Kadai Boba Takta Akoi se Pambakta Tambaya Bage Haibase Yali Makaida Koi Honazaraganeva
ꯍꯣꯠꯅꯖꯔꯒꯅꯤ ꯑꯗꯨꯅ Impal West District ki Kangla Tongbida nomagi oiba pre-medicant amadi voluntary blood donation camp among ase pangthokre pre-medicant and voluntary blood donation camp adu seza hospital na Leangmai Naga Katimati Launti Manipur amadi helping hands for people Manipur ga punna khusamna duna sinbane tharam masida miyoi komathoina lemne EP ki loinana miyoi chamri henbana tongan ba department ta health screen tawba ka loinana lemne hidang langthak sing phangan ke Megi tangka ahum lisangani kulumdoida thokiba landa ima leiba kidamakta thawaina ponda pikraba athoba athobi singe maphamda langbantar ponda haisoi katpage thorampa mangase khangabog joint coordinating committee na sinduna ngase khangabog ikom ningtho haraubong laibung lampakta pangthokre ngasege langbantar ponda haisoi katpage thorampa aduda khangabog joint coordinating committee ge convener Bishant Mangangka Amadi Keze Shishiki President Oina Thawai Puriba Kuntrapam Devata Amasung KJCC Advisory Chairman Dr. Akoi Shanana Gandana Sukatuna Langbantar Pona Haishun Kapage Thoram Hodoke Ngasigi Thorampa Aduda Lining Tow Ikom Ningtow Haraubong Kangabok Lampakta Miamna Imalebaki Damakta Thawai Kraba Thoba Athobigi Photo da Kangabok Praza Miampa Amasong Mapam Kaya Dagi Lakpa Tonganba Miampa Amadi Mahiroi Kiana Saruge Yaduna Hakalekatam Ki Hakalekatamba Loidaba Matung Kangabok Maya Lekai Imoino Ikonta Community Holda Miamki Oiba Kanan Thoramama Sopangtoki Tharamba asige ke not piraduna ke zeishi sige kanbena kontrakpam bishanta mangana haiki irepa iramdampa asige damata thawaina pontha pikraba athoba sing nakhoge natana su oiba aikhoina nakhogi tonghi injanduna iramdampa asibo ngakpada soktha banaidana honakhigani manipurgi saktamba ngangnaba ikhenk Katkadaba Lairakasu Irepa Ipurukidamagta Ninghanaba Laitana Honakigani Haike Makatarakpada Haikal Laikat Tambada Sarugya Keba Mahiru Shinka Amade Miamna Kangleipa Ke Imana Pre Manipurgi Saktam Kaibe Yaroi Haba slogan Kiasulauki Rubaru Mr. India Asia Pacific Title Laura Kraba Sangsamai Jingamaka Liwa Lambi dege Iromba Loyangamba Amadi Asangbam Miranda ge Machanupa Handsome Iromna India represent Tauduna November ge Tanka Anidage Mapan Pauba Piruda Pangtoka Duriba Mr. Planet Universe da Saruka Yanaba Semsari Haina Pondokre Piruda Pangtoka Duriba Mr. Planet Universe ke candidate Oina Hanson Iromna Sakaduriba Kongsata Asiga Marilena Ngasi Manipur Press Club ta Pangtoke ba Pauge Mipampa Amada Hanson na High North East India ge Oina Hanba candidate Oina Sarugyaba Pangsabasil Laibak Pabani Manipur ge Sangnaraba designer Arvin Tonsam Amade Tongan designer Singe Matena State Asige Tourism Amade Art and Culture Ase Malemiam da Utpa Pangbagi Tansa Maso Panglagani Thazai Idamdamba Asige Miam na Tenariba Awabasanga Aseso Malemiam da Message Pibage Kudong Saba Ase Platform pa Asitege Logani Hainaso Mahana Pondoke Lakadaba Tarahumdoi Suba Manipur State Assembly election da 29th Kumbi Assembly constituency da Mirepo Oinaba Semsariba Moirang Tham Mega Chandrage Oiba political campaign among us Kumbi Leibung Makong Mandoptang as a Pantokre. Our vote, our future, better of our children, Haiba Bijanda election campaign committee Amadi. Polling committee 29 by 14, Amasung 29 by 15 in Pangtoke Bataramduda. Election campaign committee ge chairman and Mohendra Kumbi Block Congress committee ge former president Nongai Temp Bagirat Kumbi Municipal Council ge ex-councillor W. Bontu Chandra 29 by 15 election committee chairman Amba Rajendra Manipur Cooperative
Society ge retail inspector M Chuchandra, social worker MD Sanayama Maru iba mioishting ko aina sarugya ke Tharomdulga Mari Lainana Deputy Inspector of School Oirambadagi Voluntary Retirement Loktoktuna Lakadaba Tharomdoi Suba Manipur Legislative Assembly Election da Candidate Oinaba Sam Sariba M Megachandra Pondora Kibada Handak Toleba Lanta Asida Icham Chamna Ladik Laishu Tamziraga Lairamba Yute Kiana Maramdamp Mazadi Maporoba Kananaba Tolakiba Sink Koitan Tanaraga Pana Naba Tarokpada Kibadagi Lot Naba Honabada Jatigi Icheldagi Taiduna Chatkiba Kaya Amasu Yaure Kaya Amana Paduna Makogi Matakta E Kaya Amapansinduna Toriba Senka Asi Tamoy Asuki Matik Nuaijade Tamoy Shoi Iramdam Izati Kananaba Matwai Kudak Kubakta Haptuna Jongtora Kiba Singbo Maranai Tahanba Asi Matik Chataba Langaka Sasanta Asina Angang Sing Do Pazan Punsint Duna Tamliba Asi Amukangde Kohaninge Imaleba Kananaba Landa Changluba Kulai Paiduna Chaluba Mioy Kudimakse Zenerant Amnesty da Kopi Bayaba Lo Kaya Ama Indian Constitution da Yauri Kudamak Singka Adu Assembly da Pukake India ke Parliamenta Ige Haibagi Damakta Toksarakpani Haike Voice of Kumbige General Secretary ke as Bungo Chandrana Kumbige Miamna Amato Oina Leminaduna Mai Pangna Bahona Minase Haike Nambola Punba Nupi Love NANL Nambolge Taramari Suba Foundation Day Nambola Kaiten Public Hall da Luba Sinesindunanga se Pangtokre Taramduda NANL ge Advisor Songtamp Ibe Chaubi President Lai Prakpam Santibla Laima Development and Protection United Voluntary Organization Nambonge Secretary Tauremba Khaba Command YL Katigi Editor Ningombampa Hamanta Kumar New Life Foundation Manipur Secretary Dr. Lamabam Pisakna Ataba Mitunglen Amade Wangang Loishing Ko Aina Sarugaki Taramduda Wangang Loishing Nan Nambol Apamba Nupi Lumna Haurakpadagi Hausek Fawbada Kunai Ase Kananaba Amadi Chakonaba Honabada Lokiba Todang Sange Matanga Amadi Kunai Asida Nupi Singna Lokiba Todang Sange Matanga Wanganki Tarangwe Sadukama Oina Natki Zagoi Isai Kiasu Udki Loinana District Asida Matauta Uriba Tunganba Media House ke Media Person Singdasu Natki P Kudol Tamduna Punin Tawaki Taramadu Kamari Lenana Dr. Lamawam Pisangna Pondora Kibada Taram Sigi Mintung Lenta Ama Oina Manipur Ima Singi Tauna Lingzent Pangal Malimgi Ata Nupisingna Kaidong Ida Pangbangamloy Tanabasu Pangloi Masigi Matakta Hena Matik Magul Leba Tamsaningai Oiba Singtaningai Ohensi Harabadi Manipuda Ladyba Lebak Miam Kwai Punamangna Nupi Oibisingbo Mahima Singh Tambada Semilonda Lebake Angamba Athoda Samasda Chana Kanglu Singi Pirep Lobada Achan Miran Naidana Sogot Bagi Atoba Matamda Achoba Hena Paba Ohongba Ama Purakane Haiki While Katigi Edictor Ningombam Hamanta Kumana Pondor Kibada Prime Minister Narendra Modi na Manipur Laglamba Aduda George Sampurda Wanganglamba Matamda Manipur Kahilloy Haibagi Ingeta Amadi Pirami Tobatabu Sex Settle Pirak Lagana Kaidu Sige Haibado Preza Miamba Kanaba Matam Oire Haiki Assam Thangta Association Sinduna ngasi Kasage Lakipur Commander Laiba Naharon Corridon Siluke Sanglenda RK Madhurjit Singh Anisuba Thangta Trophy Sinabage Tharampang Tokre Tharamaduda Angange Sahitakar Ingudam Satish Chandra Assam Thangta Association ke President Wahengbam Binoy Kumar Lakipur Anchalik Panchayat ke President Oinam Birmani Naharon Corridor Silopa Assam Lakipur ke President Toksam Bishwanath Kunai Yaipathomi Assam ke M Brozesor Malimgi Luke President
Amuchau Waikomp Advocate Kanta Kurai Jump Awardee Best Pennant Lawyer Impal Westna Matang Sina Vice President Amadi Guest of Honor Oina Sarugaki Taramasi Houdringeda Lakipur Kumanda Leba Ibuto Tongnangda Tony Zabakaloinana Santige Pausent Yena Bagidamag Kunusu Tadoki Ingunam Dijendrana Taramna Opake Warola Amade Wahaudo Piduna Tarampa Haudoke Matangda Tropi Kusinaduna Ngasigi Taram Mapung Pana Pangtoke Ngasigi Tarangi Mitonko Oina Sarugya Kiba Amuchau Waikomna Haikebada Arke Madurje Trophy Asi Indigenous Gampo Oina Ladiba Masana Asi Yokanabage Pandamda Sinbatanatana Asampa Levakta Tariba Maitei Ipa Ipusingna Tawayana Sanarambage Yokapa Oina Sinba Taramnepa Haike Manipur Langangna Sanori Shingbo Awangba Takta Ikai Kumna Bidrabasu Mapung Papa Sport Policy Leitabana Apaba Sanaroi Kiade Sengi Awaba Lebana Nasdena Madi International Gitangta Sanaba Chatpa Ngamdabagi Pibam the Lakle Marilenaba Dipamina Akanba Mianka Sangbio Haina Kainao Tonka Yuta Club KY Sige Mikey Degi Lenganki Puning Singsilagli Wapamasinga se KYC Kainauge Mikey Degi Lakliba October Thada Goa the Pangtokadariba Sub-Junior National Thangta Championship da Manipurgi Mohon Sinduna Sanaba Sakadariba Bisnupur District Kainau Tongka Dagi Tongnau Zampe Ingoba Amadi Tongnau Zomba Ongbi Abemp Andigi Machanupa Tongnau Zampa Hentoi Bana Championship Asida Satpada Matenko Oinaba Sen Oina Lopalisink Humbut Ngapigani Lopalising Taratreka Chatruk Mateng Pang Bada Haikibani Kewasi Kainoge Maikai Dege Surai Shamba Somendrona Haikibada Manipuda Sanariba Sanaroi Ayamba Laidaba Imungi Sanaroina Ayamba Oibana Asuguma Nasdinamadi International Thagda Sanaba Jalam Daida Senge Awabakea Mayung Naduna Sanaroi Kea Sanaba Pangdana Lamkhangda Mangkiba Keani Sanaroi Amana Mai Paktuna Halaklaba Matamda Tagatpa Amade Taramna Opagi Chanabi Adugumna Asigumba Laidaba Imungi Sanaroi Keana Salam Daida Tenariba Owabakia Sinka Adubu Ubiduna Hena Mai Paktuna Halakba Ngamnaba Sanaba Adubu Saruka Yahan Bahaibasi KYC Kaidogi Pandamne Haike Parliament April da pass Taukraba Anaba Wakafe Amendment Act 2025 ke provision kya Chana Handana Supreme Court na stay Taunaba ngasi interim order ama pass Taukre Law Amabu challenge Tautuna Sinarakpada stay order piba ase yamna Toina Tokpa case amane hairi Chief Justice of India B.R. Gawai amasung Justice Augustine George Mashigi bench amana Pondo Kibada Entire state bu state tawage case ama oina ekhuna lawte kona section ta ahumbo state tawki masida hairibana mioi aduna yamdrabada sahi manga slambo practice tawduna laglai haibage khudam sangdam phanglaba mahakadu wakaf ama sembayai hairi wakaf loge state tawbada yauriba section singdi 3 9, 14, 23, 36, 104, 107, amasung 108 Mioi ama chahi manga Muslim pa ama orakle haibagi Center na prop taunaba mechanism natraga rules ama semdriba forward amendment adu ste tawkhigani hainasu kona haiki Naharun Singh Lusingba Janan Demonstration na Nepal ge hanage lenga pon namdana mutha hanikrabage matungda semke by interim lenga ke ahanba cabinet kidamakta ngasai minister home president Ramchandra Pandel na sarugi lohon kre wasaklobagi tharampadu mai thadokraba presidential office ke mamangda pangthoke Anoba minister ahongi manungda sensa thumsage mayukta thabak tawtuna lakpa phaba lenga kamagi damakta kanna honarakiba ukil Om Prakash
Arielna Home Law Justice amasung Parliamentary Affairs portfolio paigani aduga mai phangdabagi wathopu loisilhana bakana honaduna lakhiba Kulmant Gishingna Nepal Electricity Authority ge head oibagaloinana oversee energy infrastructure transport amasung urban development portfolio pairagani interim prime minister Sushila Karkena anoba lenga ke ihan hana paikakadaba thabakti leibak aduda tangdu leitawa phibampa ama purakpani haina phongdokpa laikhrabani Hausak sanabige pauda District Kang Association Ziribamna Sinduna Mamangta August ke tang kundage hauna Ziribamge Babuparada Leiba Lamleng Community Hall Kamba Kangsangda Ziribam Kachar Amade Halakandege Kangkot Kumathuina Sarugyaduna Sanariba Taramanga Suba Let RK Lala Sana Memorial Max Kang Tournament 2025 ke ngase sanakeba quarter final leg round match star YLC Dibong Kuno Ena Lek Babupara Ebu Panjan Tarahumdoi Tarani to the Mighty Babiki. Hayenungten Punka Amataba Matamda Sanakadaba quarter final league round match star SAYC Sorokating BB Amadi Yawan Club Champanagar Biga Sanagani. How's the Garobada Maroiba Pao Oman episode? Deep Tech and Engineering Excellence Driving India's Decade Haibathimda Yankani Palak Soba Engineers Day Tharampang Tokre. Madras High Court ki Justice M Sundar Manipur High Court ki Tarasoba Chief Justice Oinangasi Wasak Laukre. Numi humni Chathagadaba Likonta Amadi Latingi Pulam Sing Sem Sabage training program Asidege Hodokre. Loinana Wakafe Amendment Act 2025 State Taunaba Supreme Court na Order Thokre. Image PAODAM Asigade Matang Sidaloy Biri Besumbo Amokana Krumsari.